ꯃꯆꯤꯟꯗ ꯋꯥꯅ ꯁꯣꯟꯖꯔꯝꯂꯒ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯖꯤꯜꯂꯛꯂꯤ. ꯏꯃꯨꯡꯒꯤ ꯀꯥ ꯃꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯟꯆꯦꯟꯕ ꯇꯨꯝꯈ꯭ꯔꯕꯣꯏ ꯈꯟꯅ ꯆꯪꯖꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯈꯪꯍꯧꯗ ꯋꯥꯔꯧꯕ ꯈꯣꯟꯖꯦꯜꯅ "ꯕꯕꯥ." ꯊꯧꯕ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯊꯪꯂꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ. ꯂꯟꯆꯦꯟꯕ ꯃꯩꯗꯨ ꯊꯥꯜꯂꯛꯇꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯤ. ꯊꯧꯕ ꯃꯈꯨꯠꯇꯨ ꯇꯥꯁꯤꯟꯖ ꯇꯞꯂꯛꯅ "ꯏꯆꯥꯊꯣꯏ, ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕꯣ? ꯊꯦꯡꯉꯦ, ꯇꯨꯝꯊꯣꯛꯂꯨꯔꯣ." ꯂꯟꯆꯦꯟꯕ ꯃꯄꯥꯗ ꯌꯦꯡꯗꯨꯅ "ꯄꯄꯥꯗꯤ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯔꯕ?" "ꯏꯍꯦ, ꯆꯥꯔꯤꯅꯦ. ꯗꯨꯀꯥꯟ ꯃꯤ ꯆꯤꯟꯃꯟꯕꯗꯨꯗ ꯑꯥꯗ ꯁꯨꯝ ꯆꯥꯔꯛꯂꯦ. ꯆꯣ ꯇꯨꯝꯊꯣꯛꯂꯣ." ꯂꯟꯆꯦꯟꯕ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ "ꯄꯄꯥ, ꯑꯩ ꯗꯨꯀꯥꯟꯗꯁꯨ ꯄꯄꯥꯒꯤ ꯑꯣꯐꯤꯁ ꯃꯐꯝꯗꯁꯨ ꯂꯥꯛꯎꯅꯦ. ꯀꯔꯤꯒꯤꯅꯣ ꯅꯆꯥꯗ ꯑꯣꯏꯗꯕ ꯉꯥꯡꯕꯤꯔꯤꯕ?" ꯊꯧꯕ ꯈꯨꯝꯐꯝ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ "ꯏꯆꯥꯊꯣꯏ, ꯄꯄꯥ ꯋꯥꯔꯦ, ꯄꯣꯊꯥꯔꯨꯔꯒꯦ." ꯃꯥꯡ ꯊꯥꯡꯅ ꯆꯠꯈꯤ. ꯂꯟꯆꯦꯟꯕ ꯃꯄꯥꯕꯨ ꯇꯨꯡꯗꯒꯤ ꯌꯦꯡꯂꯛꯇꯨꯅ "ꯄꯄꯥ, ꯂꯥꯏꯖ ꯍꯣꯏꯗ ꯀꯔꯤꯒꯤ ꯆꯪꯂꯝꯗꯕꯅꯣ?" ꯊꯧꯕ ꯉꯛꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯏ. ꯂꯟꯆꯦꯟꯕ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯍꯥꯏꯌꯣ ꯄꯄꯥ, ꯀꯔꯤꯒꯤꯅꯣ ꯂꯥꯏꯖ ꯍꯣꯏꯗ ꯆꯪꯂꯝꯗ꯭ꯔꯤꯕ?" ꯊꯧꯕ ꯀꯩ ꯈꯨꯝꯒꯅꯤ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ. "ꯀꯔꯤꯒꯤꯅꯣ ꯄꯄꯥꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ? ꯉꯔꯥꯡꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯗꯦ." "ꯑꯩꯕꯨ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯂꯣꯠꯂꯦ. ꯃꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯌꯣ ꯄꯄꯥ." ꯊꯧꯕ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯁꯥꯎꯟ ꯂꯧꯔꯛꯏ. "ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯨ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ." ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯇꯨꯅ "ꯃꯥꯅꯦ, ꯃꯗꯨꯒꯤ ꯃꯔꯝ ꯄꯨꯝꯕ ꯅꯨꯄꯤꯗꯣ ꯄꯥꯝꯗꯕꯒꯤꯅꯤ." ꯒꯨꯂꯥꯞꯁꯨ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯕꯗ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ. ꯂꯟꯆꯦꯟꯕ ꯉꯛꯅ "ꯄꯄꯥ." ꯊꯧꯕ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ ꯁꯥꯎꯒꯠꯂꯛꯏ. "ꯅꯪꯕꯨ ꯎꯗꯅꯕ ꯂꯣꯠꯂꯤꯕ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯅꯕꯒꯤꯗꯃꯛꯅꯦ. ꯄꯨꯝꯅꯃꯛ ꯅꯨꯄꯤꯗꯨꯒꯤꯅꯤ. ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ." ꯂꯟꯆꯦꯟꯕ ꯃꯄꯤ ꯏꯔꯥ ꯆꯦꯟꯖ ꯈꯣꯟꯖꯦꯜ ꯅꯤꯡꯂꯞ "ꯄꯄꯥ, ꯑꯩꯅ ꯀꯔꯤ ꯁꯣꯏꯈ꯭ꯔꯕꯒꯦ? ꯂꯥꯏꯖ ꯌꯥꯎꯗꯅꯗꯤ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ. ꯁꯣꯏꯗꯦ. ꯁꯣꯏꯕ ꯍꯥꯏꯕꯕꯨ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯟꯕ ꯉꯝꯍꯧꯗꯕ ꯃꯄꯥ ꯑꯩꯒꯤ ꯏꯔꯥꯟꯅꯤ. ꯃꯆꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨ ꯀꯗꯣꯝꯗꯅꯣ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕ ꯉꯝꯍꯧꯗꯕ ꯅꯄꯥ ꯑꯩꯒꯤ ꯏꯔꯥꯟꯅꯤ." ꯂꯟꯆꯦꯟꯕ ꯅꯨꯡꯉꯥꯏꯇꯅ "ꯄꯄꯥ, ꯋꯥ ꯊꯩꯔꯛꯀꯅꯨ. ꯍꯥꯏꯌꯣ, ꯂꯥꯏꯖꯕꯨ ꯄꯥꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯄꯤꯌꯨ. ꯀꯔꯤꯒꯤꯅꯣ ꯂꯥꯏꯖꯅ ꯏꯃꯨꯡ ꯑꯁꯤꯗ ꯃꯧ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯤꯕ? ꯈꯨꯝꯃꯨ ꯄꯄꯥ." ꯊꯧꯕ ꯁꯥꯎꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ "ꯅꯪ ꯅꯁꯥꯒꯤ ꯁ꯭ꯇꯦꯇꯁꯇꯨꯒ ꯅꯨꯄꯤꯗꯨꯒ ꯌꯦꯡꯉꯨ. ꯅꯨꯄꯤꯗꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯍꯥ? ꯏꯆꯥꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯊꯥꯛ ꯋꯥꯡꯕꯤ ꯑꯃ ꯏꯄꯥꯅ ꯁꯣꯏꯗꯅ ꯊꯤꯒꯅꯤ." ꯂꯟꯆꯦꯟꯕ ꯃꯄꯥꯕꯨ ꯋꯥꯔꯧꯅ ꯑꯃꯗꯤ ꯆꯥꯛꯅ ꯌꯦꯡꯗꯨꯅ "ꯄꯄꯥ." ꯊꯧꯕ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ "ꯀꯩꯁꯨ ꯅꯠꯇꯕ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯍꯟꯅꯕ ꯁꯤꯟꯒꯅꯨ. ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ. ꯅꯄꯥꯅ ꯍꯥꯏꯕ ꯋꯥ ꯌꯥꯐꯝ ꯊꯣꯛꯄꯅꯤ. ꯅꯪꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯑꯃ ꯁꯣꯏꯗꯅ ꯏꯄꯥꯅ ꯊꯤꯒꯅꯤ." ꯂꯟꯆꯦꯟꯕ ꯋꯥꯔꯧꯅ ꯃꯄꯤ ꯁꯤꯟꯊ "ꯄꯄꯥ, ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕ ꯄꯜꯂꯤꯕ ꯄꯄꯥꯕꯨ ꯀꯅꯥꯅꯣ? ꯃꯃꯥꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯀꯥꯎꯔꯕꯣ? ꯃꯃꯥꯗꯤ ꯀꯔꯤ ꯃꯇꯤꯛ ꯆꯥꯕꯒꯦ? ꯂꯟꯆꯦꯟꯕ!" ꯁꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯏ. ꯒꯨꯂꯥꯞ ꯄꯥꯈꯠꯅ ꯆꯪꯁꯤꯟꯗꯨꯅ "ꯊꯧꯕ, ꯀꯔꯤꯅꯣ ꯍꯥ? ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ?" ꯊꯧꯕ ꯁꯥꯎꯅ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ "ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤꯗꯨꯒꯤ ꯅꯥꯎꯕꯤꯕꯨ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯣ ꯍꯥ?" ꯒꯨꯂꯥꯞ ꯁꯥꯎꯒꯠꯂꯛꯇꯨꯅ "ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗꯤ ꯀꯩꯗꯧꯏ? ꯈꯨꯝꯃꯨ, ꯑꯉꯥꯡꯁꯤꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯀꯩꯗꯧꯒꯦ?" "ꯕꯕꯥ, ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯕꯕꯨ ꯅꯨꯄꯤꯗ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ." ꯂꯟꯆꯦꯟꯕꯗ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ "ꯑꯣꯏ, ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯅꯃꯥꯒꯤ ꯃꯤꯡ ꯄꯜꯂꯛꯄꯗ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ? ꯅꯁꯥꯒ ꯆꯥꯟꯅꯕ ꯅꯨꯄꯤ ꯍꯥꯏꯌꯨ. ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯕ ꯂꯋꯥꯏ ꯊꯋꯥꯏꯒꯤ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ." ꯂꯟꯆꯦꯟꯕ ꯃꯈꯣꯡ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯃꯄꯥꯕꯨ ꯋꯥꯔꯧꯕ ꯃꯤꯠꯌꯦꯡꯗ ꯃꯄꯤ ꯁꯤꯟꯊ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯅ "ꯄꯄꯥ, ꯑꯩ ꯄꯄꯥꯗꯒꯤ ꯁꯤꯒꯨꯝꯕ ꯋꯥꯍꯩ ꯇꯥꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯦ. ꯑꯗꯨꯕꯨ ꯄꯄꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯉꯁꯤꯗꯤ ꯅꯆꯥꯎꯕ ꯐꯪꯂꯦ." ꯂꯟꯆꯦꯟꯕ ꯃꯈꯥ ꯇꯥꯔꯝꯗ ꯀꯥꯗ ꯆꯪꯈꯤ. "ꯏꯁꯨ ꯊꯣꯛꯑꯣꯏ." ꯒꯨꯂꯥꯞꯁꯨ ꯃꯁꯨꯗ ꯌꯦꯡꯗꯨꯅ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯁꯥꯎꯅ "ꯊꯧꯕ, ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯍꯥ? ꯀꯔꯤꯅꯣ? ꯉꯁꯤ ꯐꯥꯎ ꯏꯁꯨꯕꯨ ꯍꯪꯀꯠꯅ ꯌꯦꯡꯗꯕ ꯅꯪꯅ ꯉꯁꯤꯗꯤ?" ꯊꯧꯕ ꯀꯔꯤꯁꯨ ꯈꯨꯝꯗꯦ. "ꯊꯧꯕ, ꯕꯕꯥ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ. ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯗꯤ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝ ꯂꯥꯜꯂꯤ. ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤ."
ꯒꯨꯂꯥꯞꯁꯨ ꯆꯪꯈꯤ ꯊꯧꯕ ꯈꯥꯡꯕ ꯉꯝꯂꯛꯇ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯋꯥꯅ ꯁꯣꯔ ꯍꯣꯟꯊꯖ ꯃꯆꯥꯒꯤ ꯃꯥꯏꯗ ꯊꯥꯈꯤꯕ ꯈꯨꯠꯇꯣ ꯌꯦꯡꯖꯔꯝꯂꯒ ꯈꯪꯍꯧꯗ ꯋꯥꯜꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯤ ꯃꯈꯨꯠꯇ ꯆꯦꯟꯊꯔꯛꯂꯤꯕ ꯏꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯦꯟꯊꯧꯑꯣ ꯄꯥꯞ ꯆꯦꯜꯂꯕ ꯅꯪꯒꯤ ꯈꯨꯠꯇꯨꯗꯩ ꯆꯦꯟꯊꯔꯛꯄ ꯏꯗꯣ ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯆꯦꯟꯊꯔꯛꯑꯣ ꯅꯣꯡꯊꯛꯇ ꯋꯥꯅ ꯌꯦꯡꯈꯠꯆꯗꯨꯅ ꯅꯥꯎꯕꯤ ꯗꯗꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯪꯃꯛꯅꯤ ꯀꯟꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯏꯆꯥ ꯊꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯃꯨꯛꯀꯁꯨ ꯊꯥꯖꯤꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯏꯆꯥꯗ ꯍꯥꯏꯒꯗꯕ ꯈꯨꯝꯃꯣ ꯅꯥꯎꯕꯤ ꯀꯔꯤꯅꯣ ꯑꯩꯅ ꯏꯆꯥꯗ ꯍꯥꯏꯒꯗꯕ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯋꯥꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯂꯥꯏꯗꯨꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯃꯆꯟꯅꯤ ꯍꯥꯏꯅ ꯏꯆꯤꯟꯁꯤꯅ ꯀꯔꯝꯅ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯈꯨꯝꯃꯣ ꯃꯥꯒꯤ ꯃꯆꯟꯅꯤ ꯍꯥꯏꯅ ꯀꯔꯝꯅ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯒꯨꯂꯥꯞ ꯉꯛꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯊꯧꯕ ꯈꯪꯅ ꯃꯄꯥꯗ ꯌꯦꯡꯂꯛꯇꯨꯅ ꯕꯕꯥ ꯒꯨꯂꯥꯞ ꯆꯤꯡꯅꯅ ꯍꯥꯏꯌꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯈꯨꯝꯃꯣ ꯀꯔꯝꯅ ꯂꯥꯏꯖꯕꯨ ꯏꯁꯨꯊꯣꯏꯒꯤ ꯃꯆꯟ ꯈꯨꯝꯃꯣ ꯊꯧꯕ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯄꯣꯛꯂꯛꯂꯤ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ ꯒꯨꯂꯥꯞ ꯆꯤꯡꯅꯕꯅ ꯊꯟꯈ꯭ꯔꯦ ꯊꯧꯕ ꯈꯨꯝꯃꯣ ꯀꯔꯤꯅꯣ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯀꯣꯛꯍꯜꯂꯣ ꯕꯕꯥ ꯑꯩ ꯃꯗꯨ ꯀꯔꯝꯅ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯀꯨꯝꯖꯥ ꯀꯌꯥꯗꯒꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯐꯥꯛꯇꯣꯛꯄ ꯉꯝꯂꯣꯏ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯖꯗꯦ ꯕꯕꯥꯗ ꯋꯥ ꯂꯣꯠꯀꯅꯨ ꯈꯨꯝꯃꯣ ꯕꯕꯥ ꯃꯄꯥꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯖꯔꯝꯂꯤ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯊꯧꯕ ꯀꯞꯆꯗꯨꯅ ꯍꯥꯏꯌꯣ ꯕꯕꯥ ꯑꯩꯕꯨ ꯀꯔꯝꯅ ꯏꯆꯥ ꯊꯣꯏꯗ ꯒꯨꯂꯥꯞꯁꯨ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯊꯧꯕ ꯕꯕꯥꯗꯤ ꯏꯆꯥꯕꯨ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯏꯆꯥꯒꯤ ꯊꯧꯅꯥ ꯕꯕꯥ ꯊꯥꯒꯠꯂꯦ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯒꯤ ꯄꯥꯝꯕꯣꯝ ꯄꯥꯏꯖ ꯃꯗꯨꯃꯛꯅ ꯏꯄꯥꯅ ꯊꯧꯕ ꯍꯥꯏꯅ ꯊꯣꯟꯈꯤꯕꯅꯤ ꯋꯥꯔꯤꯗꯣ ꯏꯁꯨꯊꯣꯏꯕꯨꯁꯨ ꯈꯪꯍꯜꯂꯨ ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯔꯤꯕꯗꯣ ꯂꯧꯍꯟꯒꯅꯨ ꯕꯕꯥ ꯑꯩꯕꯨ ꯋꯥꯔꯧꯁꯅꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯏꯆꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯋꯥꯅ ꯈꯥꯡꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏꯌꯦ ꯃꯆꯤꯟꯗꯨ ꯆꯦꯛꯁꯤꯟꯅꯗꯨꯅ ꯑꯩꯕꯨꯁꯨ ꯁꯣꯏꯗꯅ ꯋꯥꯔꯧꯈꯤꯅꯤ ꯕꯕꯥ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯇꯁꯦꯡꯅ ꯕꯕꯥ ꯑꯩ ꯍꯤꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯊꯧꯕ ꯅꯣꯡꯖꯣꯜ ꯊꯛꯇ ꯌꯦꯡꯈꯠꯆꯗꯨꯅ ꯋꯥꯅ ꯈꯥꯡꯂꯤ ꯊꯧꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤꯌꯦ ꯃꯆꯥꯒꯤ ꯃꯈꯨꯠꯇ ꯎꯔꯕꯗ ꯄꯥꯈꯠꯅ ꯊꯧꯕ ꯀꯔꯤꯅꯣ ꯅꯈꯨꯠꯇꯨꯗꯤ ꯆꯠꯂꯣ ꯍꯤꯗꯥꯛ ꯇꯩꯔꯨꯆꯣ ꯊꯧꯕ ꯃꯈꯥꯗ ꯀꯨꯝꯊꯈꯤ ꯒꯨꯂꯥꯞ ꯋꯥꯅ ꯁꯣꯔ ꯍꯣꯟꯖꯗꯨꯅ ꯑꯁꯨꯛ ꯋꯥꯅ ꯏꯆꯥꯅ ꯈꯥꯡꯂꯝꯂꯕꯀꯣ ꯅꯥꯎꯕꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯏꯃꯧꯅ ꯑꯗꯨ ꯋꯥꯅ ꯂꯩꯔꯝꯕ ꯏꯁꯨꯁꯤꯅ ꯈꯪꯂꯒ ꯀꯔꯤ ꯑꯣꯏꯔꯛꯄ ꯏꯁꯨꯊꯣꯏ ꯈꯪꯍꯟꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯍꯤꯡꯗꯨꯃ ꯇꯨꯝꯊꯕ ꯉꯝꯅꯗ ꯅꯣꯡꯉꯥꯟꯈꯤ ꯅꯧ ꯍꯦꯛ ꯉꯥꯟꯕꯒ ꯂꯟꯆꯦꯟꯕ ꯃꯤꯅꯥꯗ ꯀꯣꯜ ꯇꯧꯏ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯃꯤꯅꯥ ꯑꯩꯕꯨ ꯋꯥꯔꯧꯅꯨ ꯑꯩ ꯂꯥꯏꯖ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯃꯈꯣꯏ ꯕꯕꯥꯅ ꯁꯥꯎꯈ꯭ꯔꯕꯁꯨ ꯑꯩ ꯂꯥꯏꯖꯕꯨꯗꯤ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯤꯅꯥꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯦ ꯗꯥ ꯂꯟꯆꯦꯟꯕ ꯂꯥꯏꯖꯅꯁꯨ ꯗꯥꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ ꯉꯁꯤꯃꯛ ꯑꯩ ꯂꯥꯏꯖꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯄꯨꯝꯕ ꯑꯩ ꯃꯥꯌꯣꯛꯅꯒꯅꯤ ꯅꯪ ꯂꯥꯏꯖ ꯍꯣꯏꯗ ꯆꯠꯇꯨꯅ ꯃꯥꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯁꯥꯕ ꯌꯥꯗ꯭ꯔꯒ ꯉꯁꯤ ꯄꯨꯡ 3 ꯇꯥꯕꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ ꯍꯥꯏꯕꯤꯌꯨ ꯃꯤꯅꯥ ꯑꯩꯁꯨ ꯂꯥꯏꯖ ꯌꯥꯎꯗꯅꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯈꯤꯕꯅꯦ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯅꯤ ꯑꯩ ꯉꯁꯤꯃꯛ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯗꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯌꯧꯔꯕꯗꯤ ꯐꯔꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯍꯥꯏꯔꯨꯈꯤꯒꯦ ꯊꯝꯃꯒꯦ ꯗꯥ ꯂꯟꯆꯦꯟꯕ ꯐꯣꯟ ꯊꯝꯗꯨꯅ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯂꯤ ꯄꯥꯔꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯇꯞꯅ ꯆꯪꯂꯛꯏ ꯀꯀꯥ ꯂꯥꯏꯖ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯈꯤꯕꯅꯤ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯄꯤꯔꯝꯃꯣ ꯑꯗꯨꯒ ꯆꯪꯉꯨ ꯃꯤꯅꯥ ꯎꯄꯥꯏ ꯂꯩꯇ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯄꯤꯗꯨꯅ ꯆꯪꯂꯛꯏ ꯂꯥꯏꯖ ꯃꯤꯅꯥꯕꯨ ꯎꯕꯗ ꯃꯄꯤ ꯁꯤꯟꯊ ꯃꯤꯅꯥ ꯊꯣꯡꯗꯨ ꯉꯥꯁꯤꯜꯂꯝꯗꯨꯅ ꯆꯪꯂꯛꯏ ꯂꯥꯏꯖ ꯁꯦ ꯀꯞꯂꯅꯨ ꯑꯩ ꯗꯥ ꯂꯟꯆꯦꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ
ꯂꯥꯏꯖꯥ ꯋꯥꯖꯕꯗꯨ ꯀꯣꯛꯆꯗꯨꯅ ꯕꯤꯔꯥꯡꯒ ꯂꯣꯏꯅꯅ ꯃꯃꯥ ꯅꯣꯛꯆꯔꯛꯏ꯫ ꯑꯍꯥ ꯗꯗꯥꯒ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯃꯤꯅꯥ ꯃꯣꯝ ꯑꯅꯣꯛꯅ ꯂꯥꯏꯖꯒꯤ ꯀꯣꯛ ꯅꯥꯟꯊꯗꯨꯅ ꯏꯇꯥ ꯅꯪꯁꯦ ꯂꯥꯏꯕꯛ ꯇꯁꯦꯡꯅ ꯐꯩꯀꯣ꯫ ꯊꯥ ꯂꯟꯆꯦꯟꯕꯁꯨ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯉꯁꯤ ꯄꯨꯡ 3ꯗ ꯅꯪꯕꯨ ꯈꯣꯡꯅꯥꯡꯗ ꯁꯣꯏꯗꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯍꯥ ꯑꯁꯦꯡꯕ ꯑꯇꯩ ꯀꯩ ꯍꯥꯏꯔꯛꯀꯦ? ꯍꯥꯏꯔꯣꯏ꯫ ꯂꯥꯏꯖ ꯏꯈꯧ ꯂꯥꯡꯅ ꯑꯁ ꯍꯥꯏꯔꯛꯑꯣꯃꯤ꯫ ꯃꯤꯅꯥ ꯃꯤꯠꯆꯤ ꯈꯠꯆꯗꯨꯅ ꯁꯦꯡꯉꯕꯣ ꯍꯥꯏꯔꯒꯦ? ꯍꯥꯏꯔꯛꯑꯣꯃꯤ꯫ ꯍꯥꯏꯔꯣꯏꯅ ꯑꯁ ꯍꯥꯏꯔꯛꯑꯣꯕ ꯃꯤꯅꯥ꯫ ꯑꯗꯨꯗꯤ ꯀꯩ ꯂꯩꯕꯤꯅꯤ ꯍꯥꯏꯔꯛꯑꯣ꯫ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯄꯤꯖꯒꯦꯕ ꯑꯁꯦ ꯍꯥꯏꯔꯛꯑꯣꯕ꯫ ꯅꯣꯏꯅ ꯋꯥꯗꯨꯅꯅꯦ ꯅꯪꯁꯦ ꯃꯥꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕꯅꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯅꯤ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯔꯛꯏ꯫ ꯍꯣꯔꯦꯟ ꯅꯪꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯇꯨꯡꯗ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖ ꯃꯣꯃꯣꯅꯣꯛꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊ ꯃꯤꯅꯥ ꯑꯩꯁꯨ ꯗꯗꯥ ꯌꯥꯎꯗꯅꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ꯫ ꯌꯥꯔꯦ ꯅꯥꯄꯤꯒꯗꯣ ꯁꯤꯟꯊꯔꯅꯨ ꯆꯥꯛꯀꯗꯣ ꯆꯥꯔꯨꯔꯣ ꯑꯗꯨꯒꯅꯦ ꯀꯤꯊꯗꯅ ꯂꯩꯔꯣ ꯍꯣꯔꯦꯟ ꯑꯃꯗ ꯍꯦꯟꯅ ꯉꯥꯎꯅꯕ꯫ ꯅꯪꯒꯤ ꯅꯈꯣꯜ ꯇꯥꯅꯤꯡꯉꯦ ꯍꯥꯏꯕꯅꯤ ꯅꯄꯥꯅ ꯐꯣꯟꯒ ꯂꯧꯍꯧꯔꯦ꯫ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯄꯥꯎ ꯇꯥꯖꯔꯦ ꯌꯥꯔꯦ ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯍꯥꯏꯕꯕꯨ ꯍꯣꯔꯦꯟ ꯗꯗꯥꯒꯤ ꯅꯥꯛꯇ ꯂꯩꯖꯕ꯫ ꯑꯆꯥ ꯌꯥꯝ ꯈꯠꯂꯦ ꯇꯨꯀꯠꯆꯩ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯄꯥꯔꯤ ꯇꯥꯔꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯆꯠꯂꯒꯦ ꯆꯠꯂꯣ ꯆꯥꯛꯀꯗꯣ ꯆꯥꯊꯣꯛꯂꯨꯔꯣꯕ꯫ ꯂꯥꯏꯖ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯖꯗꯨꯅ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯃꯥꯅ ꯂꯦꯞꯇꯅ ꯆꯠꯄꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯂꯟꯆꯦꯟꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯒꯥꯔꯤ ꯁꯣꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯒꯨꯂꯥꯞꯅ ꯏꯁꯨꯊꯣꯏ ꯀꯥꯏꯗꯅꯣ? ꯊꯕꯛ ꯆꯠꯂꯨꯒꯦ꯫ ꯉꯥꯏꯈꯣ ꯅꯪ ꯄꯄꯥ ꯍꯟꯖꯤꯜꯂꯛꯈꯤꯁꯅꯨ꯫ ꯂꯟꯆꯦꯟꯕ ꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯄꯨꯄꯨ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯊꯨꯅ ꯍꯜꯂꯛꯀꯦ ꯔꯥꯁ ꯍꯣꯏꯗꯅꯤ꯫ ꯋꯥ ꯃꯈꯥ ꯇꯥꯗ ꯊꯣꯛꯈꯤ꯫ ꯒꯨꯂꯥꯞꯁꯨ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯥꯏꯖꯁꯨ ꯃꯇꯝ ꯌꯦꯡꯂꯨꯕꯗꯒꯤ ꯄꯨꯡ 3 ꯇꯥꯔꯝꯗꯧꯔꯕꯗ ꯍꯧꯒꯠꯇꯨꯅ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯌꯦꯡꯗꯨꯅ ꯂꯣꯏꯁꯤꯟꯖꯩ꯫ ꯃꯤꯡꯁꯦꯜꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯃꯃꯣꯟ ꯅꯣꯛꯆꯩ꯫ ꯀꯝꯖꯥ ꯀꯌꯥꯗꯒꯤ ꯉꯥꯏꯖꯔꯛꯄ ꯑꯩꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯉꯁꯤꯗꯤ ꯐꯪꯂꯒꯅꯤ꯫ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯖꯔꯒꯅꯤ꯫ ꯆꯤꯝꯕꯥꯜꯗ ꯃꯃꯣꯟ ꯅꯣꯛꯅ ꯃꯀꯣꯛꯇ ꯐꯤ ꯀꯨꯞꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯃꯊꯟꯇ ꯏꯀꯥꯏꯅ ꯅꯣꯛꯆꯩ꯫ ꯑꯩꯁꯦ ꯄꯨꯔꯥ ꯗꯗꯥ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯀꯣ꯫ ꯃꯊꯟꯇ ꯃꯀꯣꯛꯇ ꯁꯨꯖꯤꯟꯖꯗꯨꯅ ꯑꯁ ꯑꯩ ꯌꯥꯔꯣꯏ ꯁꯣꯝꯗꯅ ꯗꯗꯥ ꯂꯥꯛꯑꯝꯃꯅꯤ꯫ ꯐꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯔꯥꯎꯅ ꯊꯣꯡ ꯍꯥꯡꯖꯔꯛꯏ ꯑꯗꯨꯕꯨ ꯍꯥꯡꯕ ꯌꯥꯗ ꯉꯛꯅ ꯀꯟꯅ ꯏꯜꯂꯤ꯫ ꯄꯥꯔꯤ ꯃꯄꯥꯟꯗꯒꯤ ꯃꯆꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯟꯗꯨꯅ ꯐꯝꯂꯤ꯫ ꯂꯥꯏꯖ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯊꯣꯡꯗꯨ ꯊꯤꯜꯂꯛꯂꯤ꯫ ꯃꯃꯥ 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 ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯃꯥ꯫ ꯊꯥꯖ ꯆꯪꯁꯤꯟꯗꯨꯅ ꯍꯥꯡꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯔꯤ ꯃꯥꯡꯗ ꯂꯦꯞꯂꯛꯇꯨꯅ ꯆꯠꯂꯣ ꯅꯪꯒꯤ ꯅꯊꯧ ꯇꯧꯆꯣ ꯊꯣꯡꯁꯦ ꯑꯩꯅ ꯂꯣꯟꯕꯅꯤ꯫ ꯂꯥꯏꯖ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯃꯣꯏꯕ ꯀꯩꯅꯣ ꯉꯥꯎꯔꯕꯣ? ꯅꯆꯥꯁꯦ ꯃꯌꯨꯝꯗꯅꯦ ꯂꯩꯔꯤꯕꯁꯦ ꯖꯦꯜꯗ ꯅꯠꯇꯤꯌꯦ꯫ ꯀꯔꯤꯅꯣ ꯃꯣꯏꯕꯥꯕꯨ ꯅꯆꯥꯁꯦ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯕꯣ? ꯄꯥꯔꯤ ꯊꯥꯖꯕꯨ ꯈꯥꯅ ꯌꯦꯡꯂꯛꯇꯨꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ꯫ ꯏꯃꯨꯡꯗꯨꯅ ꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯂꯣꯏ꯫ ꯑꯆꯧ ꯃꯆꯥꯒꯤ ꯊꯥꯛ ꯊꯝꯕ ꯏꯃꯨꯡꯗꯨꯗ ꯏꯆꯥ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯔꯣꯏ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯈꯣꯡꯐꯝ ꯑꯃꯨꯛ ꯁꯣꯏꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯑꯩꯕꯨ ꯃꯈꯥ ꯇꯥꯍꯜꯂꯛꯀꯅꯨ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯋꯥꯕꯅ ꯃꯥꯒꯤ ꯇꯨꯡꯒꯤ ꯃꯤꯅꯣꯛ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯆꯠꯂꯣ ꯅꯊꯧ ꯇꯧꯔꯨꯆꯣ꯫ ꯅꯣꯏꯀꯣ ꯅꯣꯏ ꯑꯩꯗꯤ ꯁꯤꯈ꯭ꯔꯒ ꯐꯔꯗꯕꯅꯤ꯫ ꯅꯄꯥ ꯅꯆꯥꯒꯤ ꯆꯀ꯭ꯔꯤꯗꯅꯦ ꯑꯩ ꯁꯤꯕ ꯁꯣꯏꯔꯣꯏ꯫ ꯁꯥꯎꯅ ꯆꯪꯈꯤ ꯂꯥꯏꯖ ꯀꯞꯇꯨꯅ ꯄꯄꯥꯅ ꯈꯜꯂꯤꯕꯗꯣ ꯑꯣꯟꯅꯔꯦ ꯄꯄꯥ꯫ ꯗꯗꯥ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯤꯌꯦ꯫ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯂꯥꯛꯑꯅꯤꯌꯦ꯫ ꯄꯄꯥ ꯊꯣꯡꯁꯦ ꯍꯥꯡꯕꯤꯌꯣ ꯑꯩ ꯗꯗꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯄꯄꯥ꯫ ꯁꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯄꯄꯥ꯫ ꯄꯨꯝꯅꯃꯛ ꯈꯪꯕꯅꯅꯦ ꯑꯩꯅ ꯊꯣꯡ ꯂꯣꯟꯖꯜꯂꯤꯕ꯫ ꯂꯥꯏꯖ ꯍꯥꯏꯖꯕ ꯌꯥꯕ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯂꯩꯈꯤꯗꯦ꯫ ꯂꯥꯏꯖ ꯎꯄꯥꯏ ꯂꯩꯇ ꯀꯞꯆꯗꯨꯅ ꯂꯩꯃꯥꯏꯊꯛꯇ ꯐꯝꯊꯩ꯫ ꯗꯗꯥ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯗꯗꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯂꯔꯣꯏꯌꯦ ꯗꯗꯥ꯫ ꯁꯣꯝꯗꯁꯨ ꯂꯟꯆꯦꯟꯕ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯤ ꯊꯣꯛꯂꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯂꯟꯆꯦꯟꯕ ꯃꯤꯅꯥꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ꯫
Dalan chenba, noi chatlabo. Mina, laijado hojifau tholakti. Mabo mutaw thukpiyo. Asengba tholaktribo. Mina, chalo. Nang mabo mutaw thukpiro. Aibu waraudanaba khara haiduna aibu mutaw thukpiro. Hoi, ai chatluge. Phone to thamduna laiji hoida lai. Pari mapanda famduna leibadu ubada tablakna hangli. Kaka, laiji laikhibro. Kai sirke habano. Mina khumpam khangda mari tali. Kaka, khoi da sam chatlu se hagi tawbani. Laiji da laiti. Mani hoida ai chatkre. Thabaki. Chalo naksu. Mina khumpam khangda tamin tholuptuna Lanjenbagi manakta changlei. Lanjenba Minagi tunghana yengduna. Mina, laijade. Ta Lanjenba, laijado mane hoida chaki haina kakana haire. Ado, ai thajade. Laijabu mapan thohandaba male. Ngasai aina dagi wari libada laijada yam harauna lehobani. Lanjenba mapi ira chenna dongdol thakti yengkhatuna khangli. Ta Lanjenba Masigidi halo, kona madang jawa amada, soidana dagi khutta laijaba sinarake. Mina, ai chatlake. Laijada, karigumba thenarabadi, wadana layu haibiyo. Magi dadana, mabu soidana nomade, lawu lakani haibiyo. Ai chatle Mina. Lanjenba ningamdaba amabu buduna chatki. Laija upailita kapchaduna adumak lenki. Namidangi matamni phana thenglafau Lanjenba hanjilakdrabada thauba pakhatna mangolda machagi maike yengduna leiri kulapna kadaidano asuk thengna sifawa haujifau isu thoi hanjilakdriba thauba pakhatna baba isa thoido khudong thibadi nanglam loiko henjana khangana ngaiko ai rastam thange moidani harambani rasta call toge haini hek lakthokpaga Lanjenba karido thaujilakpa khangaude Thauba machabu lakle haina harauna fukhawatlui adabu noklamba minokpumba mangduna makhongda tunghanna machabu warauna yengki